आकाशवाणी इम्फाल R.K. Gorani na pau pazari. Siri Yumnam Kemsana Lusingba Mantri Mandal da Yauba Mantri Singna Paigedaba Phamsing Laukthokle Rajya Chief Secretary Dr. Priyokumar Langasi Thokiba notification amana hai Upamukhyamantri Nemsa Kibgena Rural Development and Panchayati Raj Department amadi Tribal Affairs Samsung Hills Department pairagani Atopa Upamukhyamantri Losi Dikhona Public Health Engineering Department amadi Forest Environment and Climate Change Vibhag pairagani Govindas Konthau Home Department amadi Youth Affairs Samsung Sports Department pairagani Khurajan Loken Singna Art and Culture Department amadi Tourism Department pairagani Upamukhyamantri Singh amsu atay mantri singna paideba department khudimak Mukhyamantri Yumnam Khemchan Singna paigani Manipur da numit mangani chathagadaba yaksang kumhai gi ngasi ni sanba numitasu sana khonabagi thorom singna tampaki mafam ayamagi mapung oiba saktam oiri mausadagi sanarakpa yaksangi saruk ama oina Sri Sri Govindaji mandir amasung lekai da holi sakpani singba thorom sing pangthoknari Society of Ngasi ayu ongan bedagi hauna yaksang sports ki damak aitasi oirba Imphal ki kangla yauna tongan ba mafam singdagi miyamna maira loba laknari Manipur Vidhan Sabha ki hanagi sadasya Yumna Mani Singna lekhidabada Manipur Pradesh Congress Committee na awaba phongdokli mahak ngarang lekhidabani masagi sahi marphumari sukre Yumna Mani Wangoi Vidhan Sabha Kendra dagi Congress ki mirep oina mai palakhibani Finland ki Rashtrapati Alexander Stubb sarkar ki oiba Bharat khongchatanga si ayu New Delhi da thungnare airport ta mahakma mapal thorom Rajya Mantri Kirti Bardhan Singh Okhi Mafam nuda Rashtrapati Stubb harauk tayam opaga loinana Guard of Honor piki Sri Stubb na Raishna Dialogue sing ni kuntaruk ki athobe mithung oigene masung dialogue odigi mapung oiba warol pigani New Delhi da thunglaba tungda social media thagat pa warol amada Sri Stubb na hai magi khongset asina lalon itik yauna Finland ga Bharat kalainaba mari hena chesil halagani Rashtrapati Stubb na Bharat lakpa adu taramno ogladuna Pradhan Mantri Narendra Modi na hai magi khongset asina Bharat amazon Finland gi mari anoba thak amada pukhat lagani Sri Modi na hai mahang na hayeng Finland gi Rashtrapati unnagadoriba amasung Raishna Dialogue sing kuntarukta wanganga doriba adubu yamna asa tawna ngairi Communication Samaso Donald Mantri Jyoti Aditya Sindhya na hairi Bharat na laibak askimi koti samga nipugi network semgat padanatana malengi oina amaga samnahanaba yamna thajaningai oiba digital bridge semgatli Spain gi Barcelona da pangthokliba Mobile World Congress kuntarukta Bharat ki pavilion hangdopi tharomda mantri na wafam masi phongdokhibani mangna hai Basudeva Kutubakam haiba wakhalonda lamjingdona connectivity na miyoibabu sakti pigadabani Puna thabak tawminabagi mapangal kangkat hangadabani amasung punna nungwai yaifaminagadabani haina Bharat na thajai Israel na vasi samusu Iran sarkar ki Tehran da laiba Internal Security Command Center singda matang landa silakpadagi nosup Asia gi lan hena kanchille Israel ki Defense Force na hai makhoin landa riba Command Center sing adu Iran sarkar na laiba adu sinthungna paisna thamna bhona bada sijina mafam singni Israel ki Defense Force na Iran gi missile launcher sing amasung ate system sing da sulanda ki Israel Air Force na hai Air Force aircraft thingnaba air defense system sing salariba Iran gi lanmi sing su hat kre America da human rights activist news agency na hai February ko ni pandagi hojik phawbad Iran da misam lising amaga merpodra taret hat kre Amarom da America gi Central Command Commander Admiral Brett Cooper na hai America na landa ba lep khire amusu Iran gi khot hanba ngambagi sakti su lep tan hantharakli Operation Epic Fury gi matang da wangang bada commander asin hai operation adu chathakibagi pung samarongi manungda America da target lising anirom da khut thama ngamkhre ICC Men's T20 World Cup ki hanba semi final da ngasi South Africa ga New Zealand ga Kolkata gi Eden Gardens da sanaragani match asi Bharat ki matam numidang pung 3 tagi hogani pauloi jare